IMPHAL East की ANDRO AC की MANUNG CHANLIBA YAIRIPOK-AZAD GOLAI DAGINA KEITHELMANBI FAOBAGI LAMBI असी मरी लेनबा ऑथोरिटी ना SEMJANDRIBA FAOBA LAMBI ASIDA CHATLIBA ARUMBA POT PUBA GARISING THASIGI AHOMGI NUNGMIDANGWAIRAM Pung 6 Thingjallagani Amadi Numit Nigi Matungda Henna Kanba Khongjangsing Changsingani HAINA MAIKEI ADOMGI MEEYAMNA FONGDORAKLI ngasi YAIRIPOK Yambem Nongpok Ningthau Panthoibi Laibung Community Hall da pangthukiba Laimanai Dagina KEITHELMANBI FAOBAGI manungda leidiba Clubs Organization Mairapaibi Zilla Parishad amadi Gram Panchayat singna saruk yaduna pangthokiba Miyamgi mifam amana Arumba Pot PUBA GARISING Thingbagi warep asi lokibani hari Amadi tongan ba waref kaya amasu lokibaga lunna Laimanai tu KEITHELMANBI Road Development Organization haiba amasu semduna Miyoi Taramathoina Saba Executive Member Singsu Khanki Miyamgi mifam adu loraba matungda miyamgi mahut seladuna mifam adu da saruk yakiba SS Tomba Saramana Paumi Singda haikibada ngasi YAIRIPOK KEITHELMANBI lambi asi semjanbi da bagi matangda miyamgi oiba mifam ama pangthoktuna lambi asi semjan hanna bagi damak Laimanai tu KEITHELMANBI Road Development Organization koba ama semlei lambi asida tongan ba Arumba Pot PUBA GARISING Hybra Tata amadi Tipperna singba gari achau ba singa sina lot oina lambi asida toina chatpana hanadagi fattana leiraba lambi asigi fibam soksin hanba hengal halle amadi miyamda khudong sadaba fibam ama ohelle masina maram oraga miyamna kumna khanna nainaraba matungda laklaba April gi tang ahumgi numidang wairam pung 6 lambi asi koilas thaduna SEMJANDRIBA FAOBA athingba thamle haki amadi numit mangani gi matungda Kanba Khongjangsing Changsingba mari lenaba department ki authority na lambi asi athuba matamda SEMJANDRIBA basu appeal tauba kanagumbada pressure lakpada atatai ohendabida miyam puna thengnaminaba karigumba waref ama lobada Clubs Organization Association Mairapaibi amadi CSO yauraka punna khanaduna lauminaba haiba waref singsu lauki hari ngasigi mifam aduda sangamdabi Zilla Parishad ki chairperson MD Yunus changamdabi top singtha yambemgi Zilla Parishad Gram Panchayat Singge Administrative Committee ki chairperson Singh MD Imran Sa Sanjam Devan Shyam Singh All Changamdabi Clubs Coordinating Committee Convener Isakyu Kori Yambem Young Pioneer Club ki President Ngangom Ragumani LYCY ki Konsam Sanjit Nungai Pokpi Club ki Prem Kumar Yambem Mairapaibi ki President M Nusitombi Secretary Mutum Prema amadi atai Clubs Organization Association kayagi thaupuba singsu dice member oina saruyaki ANDRO केंद्र की KEITHELMANBI तू लाइमनाई तू KEITHELMANBI रोड से असुकी मतिक फत्रे फत्तबदुन मरम ओरगा कोई माइरापाइबी अमदि क्लब सिंगसिना अखोई लंबी से सेमबिनरबा अखोई कमिटी में सेमजै कमिटी यदि लाइमनाई तू KEITHELMANBI रोड डेवलपमेंट ऑर्गेनाइजेशन मिंथोली अदुगा ngसागी मसिगी मिंथोमबि से लंबी से असुकी मतिक फत्तबनिना अखोई लंबी फत्तबा सिदा अखोई हेवी व्हीकल हाइबदी हाइब्रा अदगी टाटा लोटेड तौर चपन मरम ओरगा लंबी से फत्तबा असुकी मति हेंजली मरम मदुना लाइबा तांग अहुम सिदगी अखोई कोयला से थाद्रि फावा अखोई हैप्पी वेकेंड जिंजे छिंजिनबा चलहंदबा हाइना अखोई ऑर्गेनाइजेशन असिना ngasi dagi hongna ware om lawje